Everyone, good morning. Mayam puna mahan mula khunjari. Mayam ay ngasi sono vlog ama puduna layak ko dudi mayam ay ngasi se ko akhoi maga ay ga chanu piyo khoi lakhipur da chalu gain tawi ko sum pache phion kara laiba ado khoi ipam da gi chali mi ay se lamaram da gi ko to mayam lakhipur da ni ado kore ni bangala ge ayo ra dudi mayam ay ju lotion na loire tho gain tawi ko mane ne nanuga to mayam kore nai ayo ra yang hala ge ko lakhipur yo ra dudi ko mayam chalu मुझे गाड़ी तो मैं दोसी अकोई की मिटे खुलक लोयरम दाई की युम मम्मा नी का ताबगनी को से अकोई कुंगी बस दई दी दुम मयांग ताबा होरनी को साई सिगा मका कममांग चकलगा मिटे ताबा लोरे दोसी न मयाम कोई की सुनाई की सुनाई रोम द चटफम निको काजीदोर चटपा याई सोंदगी अकोई की लोयने सुनाई द ताबा ल कुन पुनमक लोयने सोंदगी चटपा जाए बको दो सुनाई जहाँ एनी मफम दो सोंदगी तुम चटपसु जाए तो कामुगोन चटपसु जाए को मफम से तो मैम हौजी अकोई की सुनाई की काजीदोर मफम दो यौरे हौजी को सोन चक्रगना जुराखोन चांदपुर बोंतरापुर चटपा याई को तो सोन चलगना दुगैदी लखीपुर सुनाई बाजार दु कई क्रासिंग दो लोई तादोइनी को मैम सिगा लंबी अहुम फांगिनी को अदुना मैम हौजी अकोई गाड़ी दगी ngahak kumaga ko akoy kakase मैम से अकोई ना चली से सुनाई बाजार तारगा दुगैदी चतुर मिको दो से बचिंग अकोई ना चाही कुदिंगी लाइ खुरम बदुसु दुसु उरनी दुगैदी अकोई सी बचिंगी हेक मनाक एमसीडी कॉलेज लई बदुसु दुसु दुमुरनी को दो मैम दो मैं यंगलागे सिनको सोंद लई बचिंग सिनको मैम सी बचिंग नि सोनाई सी बचिंग हाय दो चाही कुदिंगी लाइ खुरम बलाक मफम दुनिको मैम सी से अदुगा सोन ममांग दना सिगा खरा चटलगा सिगा गेट सिना एम सुनाई एमसीडी कॉलेज दुनिको मैम सुखंगी दुनी सुनाई दा कॉलेज म लैबदो सिनिको अदुगा हजिकी सी बचिंग चंगबगी मागी हेक गेट तो कोइना हेक लागा चंगभम दो सोन नाकंदा ओइरोम द लैको दोई जंगलके मैम सोन की सी गली सिनिको सोन द चंगदोइमी तो मैम गाट लंबी सु फत्ते को यामना असिना कोई सुनाई की काली मंदिर नि सुनाई लंबी से तुम खरा दी फत्ते को मैम कायब खोटपदो गाड़ी तुम कंटिन्यू चेलबना लंबी दुदी तुम कायरे दुना खरा दी नुंगाइत्रे मैम हुसी खरा चकलगा खोगी उपानी पासिंगना हाना तमप सुनाई दको सुनाई जबोती स्कूल हाइना से खोगी सुनाई एरिया गी मितै मचा सिंगना सी स्कूल सिगा हाई स्कूल निको सिगा तम्मी को हाना दुगा सिgai खरा चलगा मु जूनियर कॉलेज हाइना मु लई को दो सिना मैम को सुनाई गी फुटबॉल प्लेग्राउंड निको फुटबॉल सानबम दो हौजी खितंग चकलगदी सुनाई गी मेन बाजार दो हौजी गे उरनी दो बाजार से कई फंबदुदई कावख्रे मैम हानदी खंगम्मी को सुनाई बाजार कई कई नुमित फंबाई दो दोई कावदे कावरे खंगदी खंगम्मी को दो कोई अहुमदनी चली सिसु दोगा नुसासु यम खरा साई को ngasi से तो मैम मथंग मथंग अदुम यंगलागे सुनाई बाजार मनुंग दुगैदी कोइना चटपा मफम खुदिंगमक दुम मैम दुम शेयर तौजरके को दो मैम यंगबिउ कोई वीडियो से लोग फाव सुनाई थों मैम हौजी अखोगी सुनाईदा मितै खुलक ताबा बिबिगाव हाइबा खुंदो चंगे हौजिको मैम सी बिबिगाव खुन्नी से लैरे मैम बिबिगाव खुन्नी मैम यंगबिउ
ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯂꯝꯕꯤ ꯐꯠꯇꯕꯁꯦ ꯂꯥꯜꯂꯒꯀꯣ ꯃꯌꯥꯝ ꯕꯤꯕꯤꯒꯥꯎ ꯂꯩꯍꯧꯔꯦ ꯕꯤꯕꯤꯒꯥꯎ ꯈꯨꯟꯗꯣ ꯁꯨꯅꯥꯏꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯄꯣꯛꯄꯤ ꯍꯥꯏꯗꯣ ꯆꯪꯉꯦ ꯁꯨꯅꯥꯏ ꯋꯥꯄꯣꯛꯄꯤ ꯈꯨꯟꯗꯣ ꯍꯧꯖꯤꯛ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯨꯟꯁꯦ ꯋꯥꯄꯣꯛꯄꯤ ꯍꯥꯏ ꯑꯗꯣ ꯋꯥꯄꯣꯛꯄꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯇꯥꯔꯅꯤ ꯆꯥꯡꯗꯝ ꯂꯩꯀꯥꯏ ꯊꯥꯗꯣꯛꯑꯅꯤ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯂꯣꯏꯔꯅꯤ ꯑꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯝꯕꯤ ꯑꯁꯥꯡꯕ ꯑꯃ ꯆꯠꯂꯒ ꯑꯗꯨꯒꯩꯗꯤ ꯑꯃꯨꯛ ꯄꯨꯊꯤꯀꯥꯟ ꯕꯤꯅꯥꯀꯥꯟꯗꯤ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯒ ꯃꯥꯏ ꯈꯨꯟꯗꯣ ꯊꯥꯗꯣꯛꯑꯒ ꯑꯗꯨ ꯂꯥꯁꯇ ꯂꯛꯈꯤꯄꯨꯔꯁꯦ ꯐꯪꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯇꯣ ꯃꯌꯥꯝꯁꯤ ꯋꯥꯄꯣꯛꯄꯤ ꯍꯥꯏꯗꯨꯅꯤꯀꯣ ꯃꯌꯥꯝ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯣꯝꯗꯅ ꯀꯩ ꯈꯨꯟ ꯆꯥꯡꯗꯝ ꯂꯩꯀꯥꯏ ꯍꯥꯏꯔꯦ ꯁꯤꯅ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏ ꯇꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏꯒꯤ ꯃꯩꯇꯩ ꯈꯨꯜ ꯇꯥꯕꯗꯣ ꯑꯁꯤ ꯑꯃꯨꯛ ꯆꯪꯕ ꯍꯧꯔꯦ ꯁꯤꯒꯩꯗꯤ ꯑꯗꯨꯝ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏ ꯈꯨꯟꯗꯨꯅꯤꯀꯣ ꯃꯌꯥꯝꯗꯣ ꯁꯤ ꯈꯨꯟꯁꯦ ꯂꯥꯟꯅ ꯂꯣꯏꯔꯒꯀꯣ ꯃꯣꯏꯒꯤ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏꯒꯤ ꯍꯦꯛ ꯕꯖꯥꯔ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯩ ꯆꯪꯍꯜꯂꯛꯑꯒꯦ ꯑꯁꯤꯒꯩ ꯈꯔ ꯆꯠꯈꯠꯂꯒ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯁꯤ ꯎꯔꯤꯕ ꯈꯨꯟꯁꯤꯡꯁꯦ ꯂꯣꯏ ꯃꯩꯇꯩ ꯇꯥꯕ ꯈꯨꯟ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒ ꯁꯨꯝ ꯃꯤꯗꯣ ꯌꯥꯝꯅ ꯑꯗꯨꯝ ꯌꯨꯝꯗꯣ ꯇꯥꯗ꯭ꯔꯁꯨ ꯃꯩꯇꯩꯒꯤ ꯈꯨꯟ ꯑꯃ ꯑꯣꯏꯅ ꯁꯤꯒ ꯑꯗꯨꯝ ꯂꯤꯡꯉꯦꯕꯀꯣ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏ ꯑꯗꯨꯃꯥꯏꯅ ꯕꯤꯕꯤꯒꯥꯎ ꯋꯥꯄꯣꯛꯄꯤ ꯃꯊꯪ ꯁꯨꯃꯥꯏꯅ ꯃꯥꯏ ꯈꯨꯟ ꯂꯩꯀꯣ ꯃꯆꯥ ꯁ꯭ꯋꯥꯏꯁꯤꯒ ꯁꯨꯅꯥꯏ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯒ ꯃꯌꯥꯝ ꯈꯨꯟ ꯃꯌꯥꯝ ꯑꯇꯩꯁꯨ ꯂꯩꯔꯤꯀꯣ ꯃꯌꯥꯝꯗꯣ ꯄꯜꯂꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯆꯠꯄ ꯀꯥꯟꯗ ꯁꯤꯅꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯈꯨꯟꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏꯒꯤ ꯕꯖꯥꯔ ꯑꯃ ꯍꯦꯛ ꯑꯣꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯧꯔꯦ ꯃꯩꯇꯩ ꯊꯣꯛꯇꯦ ꯌꯧꯔꯦ ꯕꯤꯅꯥꯀꯥꯟꯗꯤꯒ ꯆꯧꯗꯣꯔꯦ ꯍꯧꯖꯤꯛ ꯕꯤꯅꯥꯀꯥꯟꯗꯤꯒ ꯆꯧꯗꯣꯔꯦ ꯕꯤꯅꯥꯀꯥꯟꯗꯤꯒ ꯆꯧꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯤꯅꯥꯀꯥꯟꯗꯤꯒ ꯆꯧꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯕꯤꯅꯥꯀꯥꯟꯗꯤꯒ ꯁ꯭ꯋꯥꯏ ꯀꯔꯤ ꯂꯣꯇꯣ ꯍꯥꯏꯖꯜꯂꯦ
Lot lot an lot. Sonana kari jiri. Sonana. Lakhipur yaure main bazar do mitai ke to me abu jare pochai lai gi ko do pochai lai bu chu dab che halake dukan sing do bazar ngasi di me am chongon chen ko bazar no ni che ba Đâu được चलो 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 nó lại chia nó Chika the pizza no langjam che. Odem langjam chika the pizza. Langjam dabu. Ikani yang hai pirang koi kilo ka dima. Mayam sida Lakhipur bazar lakpada subscriber ma pangna de anurada yang pangre yang ui che se yang na comedy oi bai che jadi kai hai Hai ni mayam support tawbiyo, inaw sin tawbiyo, ngone tawbiro. mayam masi nungai dei che pangna se na nga bazar ni Lakhipur gi mayam hoji akhoi pochai lei loina ko akhoi manak ki siga chiche ama Lakhipur da thajai ba ko to moi yum da ngak change ada moi bazar manung da yum da tabani na do ngak change chiche gi yum da changa ga wari watai ngak sanaraga do goi de mu hallani ko mayam to sumaina khun gi mi phangna ba su yamna harawi ko mayam na ju che jina changa pata che jina na cha ta kai ga to bira me se singra hawai thongba tan ga cha ga to ga che jina na ji am wa wa honari mayam che jina na khoi cha na ba ya na singra ga tan ga hai mahi ne cha ne do goi de bukni ne to na siga cha thak haraw haraw na mana su lang bira me ko
ꯃꯌꯥꯝꯁꯤ ꯆꯥꯔꯒ ꯑꯩꯈꯣꯏꯗꯨꯒꯩꯗꯤ ꯄꯣꯠ ꯆꯩꯁꯨ ꯂꯩꯕ ꯂꯣꯏꯔꯕꯅꯤꯅ ꯍꯜꯂꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯂꯩꯅ ꯂꯣꯏꯔꯦ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯅꯤꯀꯣ ꯑꯗꯣ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯀꯀꯥꯗꯣ ꯃꯌꯥꯝꯁꯤꯅꯤꯀꯣ ꯉꯁꯤ ꯂꯛꯈꯤꯄꯨꯔꯗ ꯑꯗꯨꯝ ꯂꯥꯛꯅ ꯈꯣꯠꯅ ꯄꯣꯠ ꯆꯩ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯅꯤꯀꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯅꯣꯏꯒꯤ ꯇꯔꯥꯄꯨꯔꯗ ꯂꯩꯕ꯭ꯔꯣ? ꯊꯨꯝꯕ ꯊꯣꯡ ꯂꯩꯕꯅꯦ ꯌꯦꯡꯉꯨ. Nung latte dah. Nung latte dah. Tuh lagi baru. Wah. ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯃꯥꯁꯨ ꯋꯥꯔ ꯃꯥꯜꯂꯦꯀꯣ ꯇꯝꯄꯥꯛꯇ ꯇꯨꯝꯈ꯭ꯔꯦ ꯂꯥꯛꯄꯗꯅ ꯊꯨꯅ ꯇꯧꯏ. ꯆꯠꯈꯤꯕꯗꯅ ꯑꯗꯨꯝ ꯅꯥꯏꯗꯦ. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏ ꯃꯐꯝꯁꯦ ꯁꯨꯅꯥꯏ ꯕꯖꯥꯔꯒꯤ ꯌꯧꯔꯝꯗꯥꯏꯒꯤ ꯊꯣꯡꯗꯨꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯟ ꯕꯖꯥꯔꯗ ꯑꯃꯨꯛ ꯌꯧꯔꯅꯤꯀꯣ ꯑꯩꯈꯣꯏ ꯍꯜꯂꯛꯏꯁꯦ ꯑꯗꯨꯝ ꯗꯨꯒꯤ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯒꯅꯤꯀꯣ ꯑꯗꯨꯝ ꯍꯜꯂꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯒ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯀꯩꯀꯩ ꯂꯩꯔꯛꯏ ꯈꯣꯠꯂꯛꯏ ꯍꯥꯏꯗꯣꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯃꯦꯟ ꯁꯨꯅꯥꯏ ꯕꯖꯥꯔꯗꯨꯅꯤ ꯁꯤꯗ ꯑꯣꯇꯣ ꯁ꯭ꯇꯦꯁꯟ ꯂꯩꯔꯦꯀꯣ ꯑꯣꯇꯣ ꯁ꯭ꯇꯦꯟ ꯑꯁꯤꯗ ꯑꯣꯇꯣ ꯇꯣꯡꯗꯣꯏꯅꯤꯀꯣ ꯍꯥꯟꯅꯗꯤ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯁꯨꯅꯥꯏ ꯕꯖꯥꯔꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯗꯕ ꯃꯌꯥꯝ ꯏꯝꯐꯥꯜ ꯔꯣꯝꯒꯤ ꯇ꯭ꯔꯤꯄꯨꯔꯥꯔꯣꯝꯒꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯈꯪꯗꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝ ꯁꯨꯝ ꯇꯧꯁꯟꯅ ꯌꯨꯝꯒꯤ ꯂꯝꯕꯤ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯁꯤꯅ ꯀꯥꯖꯤꯗꯣꯔꯅꯤꯀꯣ ꯁꯨꯅꯥꯏ ꯀꯥꯖꯤꯗꯣꯔ ꯃꯐꯝꯅꯤꯀꯣ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯤꯜꯆꯔꯔꯣꯝꯗꯁꯨ ꯀꯥꯖꯤꯗꯣꯔ ꯑꯃ ꯂꯩ ꯁꯣꯝ ꯁꯨꯅꯥꯏꯔꯣꯝꯗꯁꯨ ꯀꯥꯖꯤꯗꯣꯔ ꯑꯃ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯅꯤ ꯀꯥꯖꯤꯗꯣꯔ ꯑꯅꯤ ꯂꯩꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤꯀꯣ ꯅꯨꯡꯁꯥꯁꯨ ꯁꯨꯝ ꯁꯥꯕꯅꯤꯅ ꯑꯉꯥꯡꯁꯨ ꯆꯦꯟꯕꯅꯤꯅ ꯆꯠꯄꯁꯦ ꯋꯥꯏ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯨꯝ ꯌꯧꯔꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯀꯩꯀꯩ ꯂꯩꯔꯛꯏ ꯈꯣꯠꯂꯛꯏ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ Hujik dum jauh deh, dos dah lagi fi lagi ko sino, sida fi duk to lagi deh. Dua ini sih set amal lagi polyester gi set, sida ko pagi furit amal lagi, sida ini t-shirt lagi, sida panek mapan naik lagi, sida nanugi khonggau ani lagi. ꯃꯌꯥꯝꯁꯤ ꯁꯤꯡꯁꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯂꯩꯔꯛꯏꯁꯦ ꯃꯌꯥꯝꯗ ꯂꯣꯏꯅ ꯌꯦꯡꯍꯜꯂꯦ ꯀꯩꯀꯩ ꯂꯩꯔꯛꯏ ꯈꯣꯠꯂꯛꯏ ꯑꯗꯣ ꯃꯌꯥꯝ ꯊꯥꯡꯖꯤꯡꯁꯨ ꯈꯔ ꯂꯩꯔꯛꯏ ꯊꯥꯡꯖꯤꯡꯗꯨꯗꯤ ꯎꯠꯂꯛꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯊꯥꯡꯖꯤꯡꯒ ꯇꯤꯛꯀꯤꯒ ꯑꯗꯣ ꯃꯌꯥꯝꯁꯤꯅꯤꯀꯣ ꯉꯁꯤ ꯏꯄꯥꯝꯗꯒꯤ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯗ ꯆꯠꯂꯨꯕꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ